ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30 ꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯗ ꯄꯥꯎ ꯇꯥꯕꯤꯔꯁꯤ꯫ आकाशवाणी इम्फाल Ngangbam Nganthoi पाव पाजरी अहानबदा मरुओइबा पाव मणिपुरदा ngasi ओमिक्रॉन वेरिएंट की पॉजिटिव केस 32 थेंगनरे हौखिबा पुंग 14 मियोय 235 नौना कोविड-19 पॉजिटिव ओइरे मणिपुर पुलिस न सथाबा ऑपरेशन द लम एकर 115 रोम द थारंबा पोपी पांबी सिंग मांगहनख्रे मुख्यमंत्री ना वार ऑन ड्रग्स लेप्तना सथखिगनी हाइना फोंदोखरे ईसीआई ना पंजाब विधानसभा मिखल गी वोट थादबगी नुमेट फेब्रुआरी 10 दा नौना लेपख्रे प्रधानमंत्री नरेंद्र मोदी ना हौजिक हाकी तुंगदा वर्ल्ड इकोनॉमिक फोरम की मिफमदा अखनबा वारोल पीगनी अमसुंग लेबाक सिदा हौजिक फावबदा कोविड की अनोबा वेरिएंट ओमिक्रॉन की केस 95,9 थेंगनरे लेबाक सिदा ओमिक्रॉन वेरिएंट लाकपदगी कोविड-19 की अनोबा केस हेंगलकलिबा सि येंगलगा अखोय पुमनमंगना सेक्शन से वैक्सीन कापा यारबा मियोयसिंगना अथुबा मतमदा वैक्सीन असिगी दोस सुना कापथोकपियो अमसुंग अतोपा मियोयसिंगबुसु वैक्सीन कापदा मतेंग पांगबियो लाइसत असिदगी ngaktoknaba फेस मास्क उपियो फुट 3 की सोशल डिस्टेंसिंग थंबियो माइमिट अमदी खुदसा सेंगना हमदोकपियो कोविड-19 का मरी लेनबा इपाउसिंग गिदबक नेशनल हेल्पलाइन नंबर सिंग 01123978046 अमसुंग 1075 ता अदुगा मणिपुर की हेल्पलाइन नंबर 0385241168 अमसुंग 1800345381 ता फोन तौबियो हौजिक मपुंगबा पाव राज्य सिदंगसी कोविड-19 की ओमिक्रॉन वेरिएंट की पॉजिटिव केस 32 थेंगनरे मसी थारगा हौजिक फावबदा मणिपुरदा ओमिक्रॉन की पॉजिटिव केस पुन्ना 38 सुरे राज्य की हक्सेल विभागना थोकपा चेरोलमना हाई मणिपुर यावना लेबा सिगी तोंगान तोंगान बम मफमसिंगदा ओमिक्रॉन पॉजिटिव केस थुना यांगना संदोरकली मरमदुना मियामना यारिबा मखै कोविड एप्रोप्रिएट बिहेवियर ngaंगना सटपियो लोइनना वैक्सीन डोज सुना अथुबा मतमदा कापथोकपियो अमरोमदा मणिपुरदा हौखिबा पुंग 14 दा नौना मियोय 235 कोविड-19 नाबा थेंगनरे मियोय अमता सिखिदे ngasiगी ओइना पॉजिटिव ओइबगी सांग 13.8 नि राज्य की हक्सेल विभाग ngasi नुमिदांग वैरम थोकपा चेरोलमदा हाई हाइबा मतम असिदा मियोय हुंफु नाबदगी फरखी अदुबु नाबा फरकपगी सांग असि 7.2 दा अमुका हंथखरे हौजिक एक्टिव केस 1,958 लेरी कोविन पोर्टल की मतुंगिना राज्य सिदा ngasi कोविड की वैक्सीन डोज 9,900 कापखी मसी थारगा हौजिक फावबदा राज्य सिदा कोविड की वैक्सीन डोज 1,19,935 2,919 कापखरे मसीगी मनुंगदा अहानबा डोज 1,13,963 अनिसुबा डोज 1,10,19,738 अमसुंग प्रिकॉशन डोज 8,950 नि सांदेल डिस्ट्रिक्ट पुलिस नाब अमसुंग अतोपा सिक्योरिटी फोर्स की कांगबुना ngasi सांदेल जिला की गोबो खुलगी सिंगमाइदा लम एकर 13 रोमदा थारंबा पोपी पांबी सिंग मांगहनख्रे अमरोमदा एसपी इम्फाल इसना लुसिंगबा टीम अमना ngasi कांगपोकपी जिला की सांगसांग सिंगी लम एकर 15 रोमदा थारंबा पोपी पांबी सिंग मांगहनखी मुख्यमंत्री नोंथोमम बिरेना ट्विटर दा थागतपा वारोलदा सांदेल की पोपी पांबी मांगहनखिबगी थौदोक अदु पल्लदुना हाई राज्य सिगी मफम खुदिंगमक्ता वार ऑन ड्रग्स की मखादा सिगुम्बा खोंजंग सिंग लेप्तना सथखिगनी इम्फाल इसकी नार्कोटिक सेल नंगरांग अकंगनबा पावमा फंगबदगी क्यामगई करामपलीदगी ड्रग ललोनबा मियोय एनी फारे मखोइदगी हेरोइन पाउडर ग्राम 763 फागतले ड्रग्सिंग अदुगी ममल मालेमगी कैथेलदा लुपा कोटी 1,23 रोम ओइगनी हाइरी मणिपुर विधानसभा मिखल की वोट थादनबा नुमितसिंगदा मसागी मथौना मरम ओइदुना पोलिंग बूथ लाक्तुना वोट थादबा ngamloidaba एसेंशियल सर्विस सिंगी मियोयसिंगना पोस्टल बैलोट वोट थादबा यानबा इलेक्शन कमीशन थौरांग लौखटले सर्विसिंग अदुगी मनुंगदा इलेक्ट्रिसिटी बीएसएनएल रेलवेज पोस्ट टेलीग्राफ दूरदर्शन एआईआर कोविड-19 का मरी लेना थबक तौबा हेल्थ डिपार्टमेंट की मियोयसिंग एविएशन फायर सर्विस एम्बुलेंस सर्विस अमसुंग मिखल नुमिता कवरेज तौरिबा मीडिया की मियोयसिंग याउरी कमीशन की सेरोलमन हाई डिपार्टमेंट सिंगना पोस्टल बैलोट असिगिदमक नोडल ऑफिसर अममम हापकदबनी बीजेपी ना हाइरी मरा चेटपा सरकार अमा लेरबा मतमदा राज्य अमा चौखटपा ngamgani
Imphal gi Kisampata leba dol gi office ta pangthokpa paugi mifam da dol gi machin chatpa misak CH Bijoy na hai lakadoriba Manipur Vidhan Sabha mikhal asida karigumba maram kharadagi hang assembly oikhiba tarabadi raijagi senmitlon amasung saukhalambida chauna thintahangani maram asina hang assembly leitaba marachetpa raija sarkar ama thamba haibasi miyamgi khutta leire Sri Bijoy na hai lakadoriba raija Vidhan Sabha mikhal asida BJP na kendra humphumakta mirep thadokani dolgi oina mirep singi ticket tangkak ani ahum thokna lauthoklaba yai straight fight tawgadaba kendra singi mirep hana lauthoklaba matung mathang lauthokani Congress Lucingba Dr. K.S. Ratan Kumar Singh Manipur Pradesh Congress Committee gi Working President oina khalle masigi matangda All India Congress Committee gi General Secretary na cherolama thokre tabiriba pawase akasmani Imphal dagini Punjab Vidhan Sabha mikhal gi matam yaithokpina baraija dugi rajniti dol singna haijarakpa du Election Commission ni yare ngasi wafam adu kupna khanaraba tungda February 10 da vote hadanaba nongna matam leple mikhal gi notification January 15 da thokani mirep se pisin bagi aroba matam February amani mathangi numita scrutiny tawraga February 3 da mirep se lokthokpa gi aroba numit oigani vote masing March 10 da thigani hanadi mikhal February 13 da pangthokani tawrambani adubu tongan balupsing amasung rajniti dol singna February 13 da pangthokadaba Sri Guru Ravidas Ji Jayanti gi yenglaga mikhal yaithokpina ba Election Commission da haijarakhibani Lakliba 12 suba Manipur Vidhan Sabha mikhal da Thawal amasung Kakching jila da mathau tawgadaba polling officer singe hanba tangkaki numit mari ni chathagadaba training ngasi Thawal College da hudokre District Election Officer Thawal na sinba training adu da wangangbada District Election Officer oiriba Thawal gi DC na hai Election Commission gi pautak matung ina mikhal da mathau tawgadoriba polling personnel singna COVID-19 gi vaccine dose anima kapthokadabani masigi damak polling officer sing vaccine kapthoknabagi camp amasu college asida silli Amaromda District Election Officer Bishnupur na sinduna ngasi jila asida mikhal ningtamna amasung niyom sumna pangthokpa ngamnaba rajniti dol singi oiba mifam ama jila asigi DC office gi conference hall da pangthokre mifam aduda jila asigi SP yauna tongan ba officer sing saruk yakhi Kumbi Police Station da ngasi Kumbi Municipal Council gi councillor sing amasung ward member singa loinana lakliba Vidhan Sabha mikhal santi oina pangthoknabagi matangda khananyanabagi mifam ama pangthokre Manipur Vidhan Sabha mikhal ga mari lenana Imphal East Jilla gi oina complaint monitoring control room amasung call center ama Porompat DC office complex ki SIRD hostel block ki room number 12 da hangdokle masigi telephone number na 9366190373 ni masi pung kunmari supna thabak tawgani All Manipur Christian Organization gi lusingba singna ngasi Raijagi Civil Electoral Officer ga unaduna Manipur Vidhan Sabha gi ahanba tangka ki mikhal nongaijing numitta pangthokpidanaba appeal tawkre National Legal Services Authority State Legal Services Authority gi makhada District Legal Services Authority Tamenglong na sinduna Right to Education RTE gi matangda webinar amang si pangthokre webinar aduda Royal Academy of Law inam gi Assistant Professor Khundrakpam Raj Lakshmi na resource person oikhi Imphal West Commando na ngasi ayok uripok Sorbon Thingel area da yum da sangduna thiba humbagi thabak sathaki maduda yum chama 10 rom da sangduna mi chama marifu verify tawki adum oinamak mifami pundi yaukhide lakliba Ganatantra Divas palan ga mari lena ngasi Imphal gi polo ground maning amasung leima shopping area da sarok sing check tawki maduda miyoi chama humpurom wahang pahong chathaki adum oinamak miyoi amata fakhibagi paw leite Akasbani Imphal dagi paukta biri Pradhan Mantri Narendra Modi na ngasi numidang pung 9:30 da video conferencing gi khuthangda World Economic Forum gi Davos agenda da malem gi oiriba phibam gi matangda akhanaba warol pigani mamang sahida forum adu da wangangbada Pradhan Mantri Narendra Modi na haiki COVID laichat leijarabasu Bharana tongan ba thorang sing lokhatuna sel thumgi growth changak na thamki Akasbani paumin hai Thauramadu da malem gi luchingba kayana climate change, social contracts amasung vaccine equity gumba malem gi atho kai gi tangai fadaba wafam singa mari lenana makhoi gi wakhal amasung thaurang phongdokani numit mangani gi online da sathagadaba Davos agenda asing asidagi haugadabani maduda wangangadaba singi manungda Japan gi Pradhan Mantri European Commission gi President Australia amasung Israel gi Pradhan Mantri sing amadi China gi Rashtrapati yaugani
Leibak asida hojik phawbada COVID ki anuba variant Omicron gi case 19,908 thengnare. Masigi manungda anaba 3,308 din naba phakre. Maharashtra da Omicron gi case khwaidagi yamna 1,719 thengnare. Aduga Nongchu Bengal da 1,792 amasung Rajasthan da 1,293 thengnare. Hojik phawbada leibak asigi raija amasung Union Territory 18 da Omicron gi case sing thengnare. Haksel Mantraloyna hai leibak sinba thungna sathariba COVID vaccination drive asida punna vaccine dose koti 1,53 lakh kun hena kapkhre. Haukiba pung kun marida vaccine dose lakh 38,93 hena kapkhi. Hairiba matam asida punna miyoi lakh 1,53 hena COVID na narambadagi fagalakhibaga loinana naba fagalakpagi sang 4.2 oiri. Ngarang COVID ki anuba case lakh 2,59 thengnakhibaga loinana active case lakh 13,53 hena leiri. Kumsi sahigi Ganatantra Divas Perata Rafale aircraft mangana Rajpat mathakta Binas formation da pairagani. Paumising da wangang bada Indian Air Force ki PRO Wing Commander Indranil Nandi Nahai Navy gi MiG-29K amasung P-81 surveillance aircraft na Barun formation da paigani aduga Jaguar fighter 38 na Azadi ka Amrit Mahotsav palan tawba oina 75 ki moong da paigani. Maang na hai kumsi sahigi Ganatantra Divas palan tharamda Indian Air Force Lanmi amasung Navy gi yauna aircraft 9 na Rajpat mathakta paigani. Kendra gi Micro Small amasung Medium Enterprises ki Mantri Narayan Rane nangasi Dubai da sathariba World Expo 2020 da MSME gi pavilion hangdokre. Connecting Minds, Connecting Future haiba themga loina na pangthokpa World Expo 2020 asina malemgi miyoi kya amata oina punsinaba haithoi singthoiba amasung mai pakpa unnabagi pandamda pangthokpani. Mantraloy asina expo sida saruk yaba asina Bharata oiriba MSME gi fibam malemda khanghanba ngamlagani. Housing amasung Urban Affairs Mantraloyna Open Data Week ngasi hawdokre. Open data sizinaba henggerhanaba amasung leibak asigi urban ecosystem da anau-anauba wakhalon puthoknaba pandamda sathaba thauramasi January 12 phawba sathagani. Sayol palan asi Azadi ka Amrit Mahotsav ki saruk ama oina mathang thada pangthokadoriba Smart City, Smart Urbanization gi mifamgi mangoina na hawdokpani. COVID-19 laisat manungda online class tawbada mateng oinaba mipum khudingmakta lemna laptop pigani haina social media da sandokliba wafam adu arhanbani haina kendrana sengdokli. PIB na miyamda asigumba message sing forward tawdanaba amasung miyamna lanai ipaw asigumba link singda phongdoktanaba hairi. United Arab Emirates ki Abu Dhabi International Airport ta masak khangdaba singna bom pokhai hanbada Bharat masa ani yauna miyoi ahum sire tarukna sokle. Abu Dhabi police ki matung ina hairiba attack adu drone gi mateng lauduna mathaktagi bom thadaduna sathaba oigani haina phongdokhi. Masiga loinana atopa Abu Dhabi Oil Company gi depot mayada tanker ahumda drone gi mateng lauduna bom attack torpadagi hairiba tanker sing adu maina tumna sakre. Haujik sanabagi paw. Assam Rifles ki None Battalion sinduna Bharat ka Amrit Mahotsav ka mari lenana friendly volleyball match amang si None jila gi Mongjarong khunong da pangthokre. Fit India Movement Khelo India campaign hena kankhat hanaba amasung security force ka mafam adugi club singe gi marakta afaba mari thamnabagi pandamda match adu sinbani. Loiselakpada COVID-19 dagi ngakthoknaba COVID vaccine kapthokpa face mask uppa phuttaruk lapnana leiba khusa amadi mai mitaru tanana thamba haiba samba thawong sing singang na chatpinaba amuk hananing singjari. Aroibada maroiba paw amuk hanna. Manipur dangasi Omicron variant ki positive case 32 thengnare. Haukiba pung kunmari da miyoi chani 35 nauna COVID-19 positive oire. Manipur police na sathaba operation da lam ekar sama 15 romda tharamba popi pambi sing manghankhre. Mukhyamantri na war on drugs lab tana sathakigani haina phungdokre. ECI na Punjab Vidhan Sabha Mikhal gi vote hadabagi numit February 10 nauna lepkhre. Pradhan Mantri Narendra Modi na haujik ngahaki tungda World Economic Forum gi mifamda khanaba warol pigani. Amasung leibak sida haujik phawbada COVID ki anoba variant Omicron gi case 19,908 thengnare. Paw loijare.